Hello ma'am, good morning ma'am. Ma'am punamakpo ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯣꯔꯅꯤꯡꯗꯒꯤ ꯍꯧꯖꯔꯦ ꯑꯗꯣ ꯑꯩꯁꯤꯗ ꯗꯨꯛ ꯊꯥꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯑꯦ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯤꯗ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯁꯨ ꯀꯗꯥꯏꯗꯅꯣꯝ ꯆꯠꯂꯨꯕꯗꯩ ꯂꯥꯛꯏꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄ ꯎꯕꯗꯣ ꯃꯥ ꯑꯦꯛꯇꯤꯡ ꯇꯧꯁꯜꯂꯛꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯁꯤꯒ ꯑꯩꯅ ꯁꯨꯔꯖꯗꯦꯕꯇ ꯁꯨꯃꯥꯏꯅ ꯀꯠꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯏꯗꯅꯀꯣ ꯑꯗꯨꯅ ꯂꯩꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯠꯊꯔꯛꯑꯦꯕꯀꯣ ꯁꯅꯥꯔꯩꯁꯤꯁꯨ ꯅꯣꯡ ꯆꯥꯃꯟꯒꯤꯅ ꯄꯠꯂꯦ ꯑꯗꯩ ꯁꯤꯁꯤꯁꯨ ꯄꯠꯂꯦ ꯑꯗꯨꯒ ꯁꯤꯅ ꯁꯅꯥꯔꯩ ꯑꯉꯥꯡꯕ ꯑꯩꯅꯅꯦ ꯂꯪꯁꯟꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯔꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯦꯅꯝꯒꯁꯦ ꯐꯔꯛꯇ꯭ꯔꯦꯕ ꯅꯣꯡ ꯆꯥꯃꯟꯒꯤꯅ ꯑꯗꯨꯒꯅꯦ ꯑꯁꯤꯗ ꯂꯩ ꯈꯔꯁꯨ ꯄꯥꯜꯂꯦꯕꯀꯣ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯅꯨꯃꯤꯠꯂꯩ ꯑꯗꯨꯃꯥꯏꯅꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯁꯨ ꯂꯩ ꯄꯥꯜꯂꯦ ꯁꯤ ꯖꯦꯅꯝꯁꯤꯡꯁꯦ ꯐꯕ ꯋꯥꯠꯁꯜꯂꯛꯑꯦꯕ ꯅꯣꯡ ꯇꯥꯃꯟꯒꯤꯅ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯅꯤ ꯑꯗꯣ ꯆꯥꯛ ꯊꯣꯡꯕꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ A few moments later. ꯃꯌꯥꯝ ꯑꯩ ꯆꯥ ꯊꯛꯄꯗꯨꯗꯤ ꯍꯥꯞꯍꯧꯗ꯭ꯔꯦꯕꯀꯣ ꯂꯥꯏ ꯙꯨꯞ ꯊꯥꯕ ꯂꯣꯏꯔꯒ ꯆꯥ ꯂꯣꯜꯂ ꯈꯣꯠꯂ ꯊꯛꯑꯦꯕꯀꯣ ꯑꯗꯣ ꯕꯥꯔꯣꯒꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯑꯥꯂꯨꯒ ꯇꯣꯃꯦꯇꯣꯒ ꯁꯤ ꯌꯣꯡꯆꯥꯛꯁꯤꯒ ꯏꯔꯣꯟꯗꯣꯏꯅꯦꯕꯀꯣ ꯅꯤꯔꯥꯃꯤꯁ ꯑꯗꯣ ꯁꯤꯗ ꯖꯦꯅꯝ ꯀꯥꯒ ꯊꯝꯃꯦ ꯑꯁꯤꯅ ꯊꯥꯎ ꯌꯩꯔꯒ ꯃꯁꯤꯡꯒꯥ ꯂꯩꯌꯦꯕꯀꯣ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯒ ꯇꯧꯔꯒ ꯁꯣꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯔꯣꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁꯤꯁꯤꯅ ꯕꯦꯁꯟ ꯊꯤꯠꯅ ꯊꯝꯃꯦ ꯑꯩꯅ ꯑꯗꯩꯗꯤ ꯁꯤꯗꯅ ꯈꯥꯃꯦꯟ ꯀꯛꯅ ꯊꯝꯃꯦꯕꯀꯣ ꯕꯣꯔꯥ ꯍꯧꯕꯒꯤ ꯑꯗꯨꯒ ꯁꯤꯒ ꯇꯦꯡꯅꯧꯁꯨ ꯂꯩ ꯀꯣꯠꯅ ꯆꯥꯕꯒꯤ ꯊꯥꯡꯖꯤꯡꯁꯨ ꯂꯩ ꯊꯥꯡꯖꯤꯡꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯅꯍꯥꯟꯗꯒꯤ ꯆꯥꯕꯒꯤꯗꯣ ꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯏꯔꯣꯟꯈꯤꯒꯦ ꯑꯗꯣ ꯑꯁꯥꯏꯅ ꯌꯦꯡꯍꯟꯕꯗ ꯍꯣꯏ ꯃꯔꯣꯏ ꯀꯩꯀꯥꯁꯨ ꯐꯖꯔꯕꯅꯦꯕ ꯑꯗꯨ ꯂꯣꯏꯅ ꯁꯤꯗ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯑꯗꯣ ꯁꯤ ꯍꯧꯖꯤꯛꯁꯤꯗꯨ ꯏꯔꯣꯝꯕꯁꯤꯒꯁꯨ ꯁꯤꯀꯥ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤ ꯐꯛꯄꯥꯏꯁꯤꯅ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯤꯅꯤ ꯐꯛꯄꯥꯏ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯁꯨ ꯍꯧꯔꯒ ꯌꯦꯡꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯕ ꯂꯣꯏꯔꯒ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯈꯪꯍꯜꯂꯛꯀꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯐꯛꯄꯥꯏ ꯈꯔ ꯑꯗꯣ ꯁꯤꯁꯦ ꯁꯤ ꯃꯅꯥꯁꯤꯅ ꯁꯤꯗ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯑꯩꯁꯤꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯥꯡ ꯁꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯈꯥꯡ ꯐꯖꯕꯁꯦ ꯑꯁꯤꯗ ꯊꯥꯡꯒꯠꯂꯦꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯑꯩꯅ ꯑꯗꯣ ꯅꯣꯛꯅꯕꯤꯅꯨꯀꯣ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯡꯒꯥꯗꯣ ꯑꯗꯣ ꯁꯤ ꯃꯁꯤꯡꯒꯥꯁꯤꯒ ꯇꯧꯔꯒ ꯑꯩꯁꯦ ꯊꯥꯎ ꯌꯩꯔꯒ ꯏꯔꯣꯟꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯒ ꯖꯦꯅꯝ ꯊꯥꯎ ꯌꯩꯁꯜꯂꯦ ꯑꯗꯣ ꯁꯤ ꯖꯦꯅꯝꯁꯦ ꯃꯁꯤꯡꯒꯥꯗꯣ ꯉꯧꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯏꯔꯣꯝꯕꯁꯤꯒ ꯍꯥꯞꯆꯤꯜꯂꯅꯤ ꯃꯁꯤꯡꯒꯥ ꯉꯧꯕꯁꯤꯒ ꯂꯩꯔꯦꯕꯀꯣ ꯑꯁꯤꯒ ꯇꯧꯔꯒ ꯐꯖꯅ ꯅꯤꯔꯥꯃꯤꯁ ꯏꯔꯣꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯤꯔꯥꯃꯤꯁ ꯏꯔꯣꯟꯕꯗ ꯁꯨꯃꯥꯏꯅ ꯖꯦꯅꯝꯅ ꯁꯣꯟꯕꯥꯁ ꯇꯧꯔꯒ ꯏꯔꯣꯜꯂ ꯆꯥꯕꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯅꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯡꯒꯅꯦꯕꯀꯣ ꯑꯩ ꯅꯨꯄꯥ ꯀꯟꯅ ꯁꯣꯏꯔꯤꯁꯤ ꯅꯍꯥꯟ ꯃꯣꯏ ꯌꯥꯎꯁꯪ ꯕꯟꯗ꯭ꯔꯥ ꯌꯥꯎꯁꯪ ꯕꯤꯈ꯭ꯌꯥ ꯅꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯕꯟꯗ꯭ꯔꯥꯁꯦ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯉꯁꯤ ꯆꯥꯅꯅꯤ ꯍꯥꯏꯅ ꯇꯧꯔꯤꯑꯕ ꯑꯗꯣ ꯁꯤꯒ ꯑꯩ ꯈꯥꯃꯦꯟ ꯀꯟꯅ ꯕꯣꯔꯥ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯈꯥꯃꯦꯟ ꯕꯣꯔꯥ ꯇꯧꯔꯤ ꯑꯩꯒꯤ ꯑꯗꯨꯒ ꯁꯤꯒꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯀꯩ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥꯗꯣ ꯁꯤꯗ ꯄꯦꯁꯇꯨꯒ ꯅꯥꯏꯗꯣꯏꯅꯦꯕ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄꯒꯤ ꯂꯥꯛꯏꯅꯦꯕ ꯑꯁꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒ ꯃꯥ ꯄꯨꯔꯒ ꯆꯠꯈ꯭ꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯕꯟꯗ꯭ꯔꯥ ꯆꯥꯐꯝꯗ ꯑꯗꯣ ꯉꯁꯤ ꯃꯤꯔꯥꯃꯤꯁꯁꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯅꯨꯄꯥꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯖꯕꯅꯦꯕꯀꯣ ꯌꯨꯝꯒꯤ ꯑꯣꯏꯅ ꯆꯥꯕꯗꯣ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ ꯑꯩꯒꯇꯅꯦꯕ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯅꯤꯔꯥꯃꯤꯁ ꯆꯥꯗꯣꯏꯁꯦ ꯉꯁꯤꯗꯣ ꯃꯥꯁꯤꯗ ꯃꯣꯔꯣꯛ ꯍꯥꯟꯅ ꯇꯛꯈ꯭ꯔꯦꯕꯀꯣ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯍꯤꯟꯖꯥꯡꯗ ꯊꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯇꯛꯑꯅꯤ ꯑꯗꯣ ꯁꯤ ꯇꯛꯄ ꯂꯣꯏꯔꯒ ꯃꯥ ꯄꯨꯈ꯭ꯔꯅꯤ ꯑꯗꯣ ꯑꯩꯒ ꯏꯅꯦꯝꯕꯣꯛꯀ ꯆꯥꯛ ꯆꯥꯍꯧꯔꯅꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯨꯄꯥꯁꯨ ꯄꯦꯁꯇꯨ ꯕꯅꯥꯏꯅ ꯄꯨꯈ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯈꯥꯃꯦꯟ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯩ ꯁꯤꯁꯤꯅ ꯐꯛꯄꯥꯏꯒꯤ ꯕꯣꯔꯥꯗꯣ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯏꯔꯣꯝꯕꯗꯣ ꯑꯗꯣ ꯌꯣꯡꯆꯥꯛꯀ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯐꯛꯄꯥꯏꯒꯤ ꯕꯣꯔꯥꯗꯨꯁꯨ ꯌꯥꯝ ꯍꯥꯎꯔꯝꯃꯦꯕꯀꯣ
ꯑꯗꯣ ꯃꯌꯥꯡꯕ ꯕꯣꯔꯥꯁꯨ ꯅꯣꯡꯃ ꯆꯥꯔꯛꯀꯅꯤ ꯁꯤꯗ ꯌꯣꯡꯆꯥꯛ ꯑꯍꯤꯡꯕꯁꯨ ꯈꯔ ꯂꯧꯔꯦ ꯇꯦꯡꯅꯧꯁꯨ ꯂꯧꯔꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ ꯑꯩꯒꯒꯤ ꯆꯥꯛ ꯊꯤꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯚꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯥꯎꯁꯪ ꯚꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯂꯧꯔꯛꯑꯣ ꯍꯥꯏꯅꯅꯦ ꯂꯧꯔꯛꯄꯅꯦꯕ ꯃꯣꯏꯁꯤꯗ ꯍꯤꯟꯖꯥꯡ ꯀꯩꯀꯥꯁꯤꯅ ꯁꯂꯥꯠ ꯁꯣꯏꯔꯤ ꯃꯥꯜꯂꯦꯕꯀꯣ ꯊꯕꯤ ꯒꯥꯖꯔ ꯇꯃꯥꯇꯔ ꯇꯧꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯖꯦꯟ ꯊꯣꯡꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯒ ꯃꯣꯏꯅ ꯏꯁꯩꯒ ꯊꯥꯖꯟꯗꯅꯅꯦ ꯁꯤꯗ ꯀꯟꯅ ꯊꯣꯡꯕꯒꯤ ꯇꯧꯔꯤ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯃꯛ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯂꯧꯕꯤꯔꯛꯑꯣ ꯍꯥꯏꯅꯅꯦ ꯃꯥꯅ ꯑꯗꯨꯝ ꯂꯧꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯀꯅꯥ ꯀꯅꯥ ꯆꯥꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯃꯣꯏ ꯑꯗꯨꯝ ꯂꯥꯗ ꯇꯧꯔꯒ ꯄꯨꯟꯅꯅꯦ ꯍꯥꯞꯄꯒ ꯆꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯕꯒ ꯉꯥ ꯊꯣꯡꯕꯒ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯃꯥꯡꯁꯣ ꯊꯣꯡꯕꯒ ꯁꯂꯥꯠꯀ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯥꯗ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯆꯥꯈꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯗꯣ ꯃꯥ ꯐꯖꯅ ꯀꯥꯞꯄ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯕꯀꯣ ꯃꯣꯏ ꯚꯟꯗ꯭ꯔꯥ ꯆꯥꯈꯤꯕ ꯃꯤ ꯁꯤꯡꯒꯤ ꯄꯤꯛꯁꯇꯣ ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯦꯕꯀꯣ ꯑꯇꯩꯁꯨ ꯃꯤ ꯌꯥꯎꯋꯤ ꯍꯥꯏꯕ ꯃꯣꯏ ꯃꯤ 16 ꯈꯛꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯄꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯌꯥꯎꯕ ꯈꯔ ꯑꯗꯨꯝ ꯁꯤꯗ ꯐꯣꯇꯣ ꯑꯣꯏꯅ ꯑꯩꯅ ꯍꯥꯞꯆꯔꯛꯑꯦꯕ A few moments later. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯤꯗ ꯆꯥꯛ ꯊꯥꯡꯒꯠꯈ꯭ꯔꯦ ꯁꯤꯗ ꯈꯥꯡ ꯊꯥꯡꯒꯠꯂꯤ ꯑꯗꯣ ꯃꯤꯔꯥꯃꯤꯁꯁꯦ ꯅꯨꯡꯗꯥꯡꯗꯗꯤ ꯃꯥꯟꯅꯤꯗꯦꯕꯀꯣ ꯍꯣꯏ ꯅꯨꯡꯊꯤꯟꯐꯧꯇꯅꯤ ꯑꯗꯣ ꯁꯤꯗ ꯉꯥ ꯈꯔ ꯂꯩ ꯈꯥꯏꯕꯣꯛ ꯑꯃ ꯊꯣꯡ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯉꯥꯁꯦ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯁꯤꯒ ꯑꯩꯅ ꯑꯂꯨꯒ ꯇꯃꯥꯇꯔ ꯌꯣꯡꯆꯥꯛ ꯇꯤꯜꯍꯧ ꯆꯅꯝ ꯁꯨꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯑꯗꯣ ꯁꯤꯒ ꯌꯣꯡꯆꯥꯛ ꯑꯗꯨꯝ ꯈꯔ ꯈꯟꯗꯣꯛꯅ ꯊꯝꯃꯦꯕꯀꯣ ꯈꯔ ꯉꯧꯔꯅꯤ ꯈꯔ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯤ ꯑꯗꯣ ꯁꯤꯒ ꯐꯗꯤꯒꯣꯝꯁꯨ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡ ꯂꯣꯏꯔꯒ ꯍꯥꯞꯄꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯥꯡ ꯁꯥꯔꯦ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯒꯠꯂꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯒꯠꯂꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯁꯧꯔꯦꯕꯀꯣ ꯐꯖꯅ ꯑꯗꯣ ꯁꯤꯒ ꯉꯥ ꯃꯆꯥ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯐꯖꯅ ꯊꯣꯡꯉꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯈꯣꯠꯄꯗꯤ ꯍꯥꯞꯄꯛꯑꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯃꯁꯛꯁꯦ ꯑꯅꯥꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉ ꯈꯣꯠꯂꯒ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯂꯦꯟꯁꯨ ꯌꯥꯝ ꯇꯥꯒꯦꯕꯀꯣ ꯑꯗꯣ ꯂꯦꯟ ꯃꯆꯥ ꯃꯆꯥ ꯇꯥꯕꯩ ꯀꯥꯟꯗꯨꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯧꯔꯝꯃꯦꯕꯀꯣ ꯑꯗꯨ ꯂꯩꯔ ꯀꯥꯔꯦꯟꯁꯦ ꯄꯛꯇ ꯆꯠꯈ꯭ꯔꯦꯕ ꯑꯗꯣ ꯂꯦꯟꯁꯦ ꯁꯥꯊꯤꯅ ꯆꯥꯎꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯂꯦꯟ ꯑꯆꯧꯕ ꯇꯥꯔꯛꯄ ꯀꯥꯟꯗꯨꯒ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯨꯁꯨ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯐꯣꯇꯣ ꯑꯃꯈꯛꯔ ꯑꯅꯤꯈꯛꯔ ꯂꯩꯔꯝꯒꯅꯦꯕ ꯑꯩ ꯅꯨꯄꯥꯅ ꯈꯨꯜꯂꯒ ꯀꯥꯞꯄꯒꯤ ꯑꯗꯨꯗꯣ ꯑꯩꯅ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦꯕꯀꯣ ꯁꯥꯏꯠꯇ ꯑꯗꯨꯝ ꯊꯣꯛꯍꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯦꯟꯁꯦ ꯀꯌꯥꯃꯨꯛ ꯃꯇꯤꯛ ꯇꯥꯈꯤꯗꯨꯒ ꯑꯩꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯕ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯖꯁ ꯑꯩ ꯁꯤꯝꯄꯜꯅꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯁꯦꯝꯃꯤꯁꯦ ꯅꯨꯡꯉꯥꯏꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕ ꯂꯥꯏ ꯍꯔꯥꯎ ꯍꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯀꯥꯡꯕꯨꯒ ꯇꯧꯅ ꯃꯦꯂꯥꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯑꯒ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯁꯤꯅ ꯐꯥꯔꯁ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦꯝꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯥꯏꯒꯤ ꯑꯗ ꯅꯩꯔꯛꯄ ꯐꯤꯔꯣꯜ ꯀꯩꯀꯥ ꯁꯨꯅ ꯈꯣꯠꯅ ꯍꯥꯏꯗꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯨꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤꯁꯤꯅ ꯑꯩ ꯂꯥꯏ ꯂꯣꯏꯔꯛꯄꯒꯤ ꯐꯥꯔꯁ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯌꯦꯡꯃꯤꯟꯅꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ